ꯈꯨꯜ ꯑꯃꯗ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤ ꯑꯆꯥꯎꯔꯨꯝ ꯌꯥꯝꯅ ꯄꯥꯝꯕꯤ ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯣꯠꯁꯨ ꯑꯁꯨꯝ ꯃꯥꯟꯅꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯎꯃꯪꯗ ꯎ ꯌꯥꯜꯂꯤꯉꯩꯗ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯜꯂꯛꯄ ꯁꯦꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯄꯥꯏꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯁꯦꯟ ꯄꯤꯕꯤꯅꯕ ꯂꯩꯔꯛꯇ꯭ꯔꯕꯅ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯂꯨꯡꯃꯥꯏ ꯄꯥꯟꯗꯨꯅ ꯄꯣꯠ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯛ ꯆꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯕꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯆꯦ ꯑꯗꯨꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯃꯥꯟꯅꯕꯁꯤꯡ ꯀꯩꯊꯦꯜ ꯀꯥꯔꯨꯕꯁꯤꯡ ꯑꯗꯨꯗ ꯃꯃꯥꯕꯨ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯆꯦ ꯃꯅꯦꯝꯁꯤꯡ ꯑꯗꯨꯅ "ꯅꯈꯣꯏꯒꯤ ꯅꯃꯥꯗꯣ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯕꯅꯤ, ꯃꯍꯥꯛꯇꯤ ꯂꯥꯛꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯂꯦꯗꯣ꯫ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯗꯤ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯆꯦꯗ "ꯏꯆꯦ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ, ꯆꯥꯛ ꯆꯥꯒꯦ" ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯆꯦ ꯑꯗꯨꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯗ "ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯆꯦꯅ ꯏꯄ꯭ꯋꯥꯒꯤꯗꯃꯛ ꯆꯥꯛ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯄꯤꯖꯒꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯖ ꯏꯁꯤꯡꯁꯦ ꯑꯣꯏꯅ ꯊꯛꯇꯨꯅ ꯂꯦꯜꯂꯨꯀꯣ" ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯑꯣꯏꯅ ꯄꯤꯊꯛꯇꯨꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯊꯦꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯔꯤꯛꯂꯩꯃꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯩꯊꯦꯜꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯔꯤꯛꯂꯩꯃꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯂꯩꯃ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯟꯅ ꯐꯖꯕꯤꯅꯤ, ꯏꯪ ꯇꯞꯄ ꯃꯇꯧꯅ ꯑꯃꯨꯛꯀꯁꯨ ꯃꯒꯨꯟ ꯍꯥꯞꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯔꯤꯛꯂꯩꯃꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯅ ꯍꯥꯏꯔꯤ "ꯑꯩꯅ ꯂꯩꯒꯅꯤ", ꯑꯃꯅ ꯑꯃꯨꯛ ꯍꯥꯏ "ꯑꯩꯅ ꯑꯃꯨꯛ ꯂꯩꯒꯅꯤ" ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯅ ꯑꯃꯨꯛ "ꯑꯩꯅ ꯂꯩꯒꯅꯤ", ꯑꯃꯅ ꯑꯃꯨꯛ "ꯑꯩꯅ ꯂꯩꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯨꯟꯅꯔꯛꯂꯦ꯫ ꯑꯗꯨꯇ ꯅꯠꯇꯦ, ꯃꯈꯣꯏ ꯈꯨꯠ ꯐꯥꯎꯕ ꯊꯥꯅꯔꯛꯇꯨꯅ ꯐꯨꯅꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯩꯊꯦꯜ ꯑꯗꯨ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯊꯥꯔꯤꯛꯂꯩꯃꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯣꯠ ꯑꯃꯠꯇ ꯌꯣꯟꯗꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯦ꯫ ꯊꯥꯔꯤꯛꯂꯩꯃꯅ ꯄꯣꯠ ꯑꯃꯠꯇ ꯌꯣꯟꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯐꯨꯅꯔꯝꯂꯤꯕꯗꯨ ꯇꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯔꯤꯛꯂꯩꯃ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯣꯛ ꯌꯦꯈꯣꯡꯅ ꯀꯞꯂꯦꯗꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤꯅ ꯂꯥꯝꯂꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯨꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯆꯠꯂꯒ ꯌꯣꯜꯂꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯔꯤꯛꯂꯩꯃꯅ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯑꯃꯗꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯌꯦꯜꯂꯥꯡ, ꯀꯦꯡꯉꯣꯏ, ꯄꯦꯔꯨꯛ, ꯀꯣꯝꯄ꯭ꯔꯦꯛ ꯀꯌꯥ ꯑꯃꯅꯆꯤꯡꯕ ꯍꯦꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯗꯨꯅ ꯌꯣꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛꯂꯩꯃ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯜꯂꯕꯗ
ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯊꯥꯔꯤꯛ ꯂꯩꯃꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯧꯄ꯭ꯋꯥ ꯑꯁꯤꯗꯤ ꯃꯃꯥꯕꯨ ꯎꯅꯤꯡꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯝꯅꯗꯤ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯁꯤꯗ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯦꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯤ ꯅꯆꯦꯝ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯄꯂꯦꯝ ꯏꯃꯥꯕꯨ ꯊꯤꯕ ꯆꯠꯂꯁꯤ"꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯊꯤꯟꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯔꯤꯛ ꯂꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯕꯨ ꯊꯤꯕ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯥꯔꯤꯛ ꯂꯩꯃꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯏ ꯍꯥꯏꯗꯨꯅ ꯃꯆꯦꯝꯗ ꯍꯥꯏꯔꯛꯄꯗ ꯊꯥꯔꯤꯛ ꯂꯩꯃꯅ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯁꯥꯋꯥꯏꯗꯗꯤ ꯏꯁꯤꯡ ꯂꯩꯕ ꯎꯗꯦ, ꯑꯗꯨꯅ ꯑꯁꯥꯋꯥꯏ ꯐꯥꯎꯕꯗꯪ ꯆꯠꯂꯒ ꯌꯦꯡꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯁꯥꯡꯉꯝꯃꯤ꯫ ꯃꯗꯨꯈꯛ ꯅꯠꯇꯦ, ꯂꯨꯕꯁꯨ ꯌꯥꯝꯅ ꯂꯨꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯦꯟꯊꯈꯤꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯥꯛꯊꯔꯒ ꯒꯔ ꯒꯔ ꯍꯦꯛ ꯊꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯆꯦꯅ ꯇꯨꯔꯦꯜ ꯂꯩꯌꯥꯏꯗꯒꯤ, "ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ", ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯉꯥ ꯀꯣꯔꯤꯌꯥꯜ ꯑꯃ ꯐꯨꯡ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯇꯨꯅ ꯊꯥꯔꯤꯛ ꯂꯩꯃꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯌꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖ ꯏꯔꯨꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯔꯤꯛ ꯂꯩꯃꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯔꯤꯛ ꯂꯩꯃ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯊꯥꯔꯤꯛ ꯂꯩꯃꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ, ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕꯒꯤꯗꯃꯛꯇ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯅ ꯊꯥꯔꯤꯛ ꯂꯩꯃꯒꯤ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯂꯩꯃꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤ ꯃꯈꯩꯅ ꯊꯥꯔꯤꯛ ꯂꯩꯃꯗꯤ ꯄꯂꯦꯝ ꯃꯃꯥꯕꯨ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯒ ꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯛꯂꯝꯃꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯥꯔꯤꯛ ꯂꯩꯃꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯕꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ, ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕ ꯑꯁꯤ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯕꯒꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯥꯎꯅ ꯈꯣꯡꯅ ꯇꯨꯔꯦꯜꯒꯤ ꯂꯩꯃꯥꯏꯗ ꯌꯦꯡꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯤ ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯀꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯔꯤꯛ ꯂꯩꯃꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯃꯥꯅ ꯊꯤꯔꯛꯂꯤꯕ ꯊꯥꯔꯤꯛ ꯂꯩꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯦꯗꯅ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯊꯤꯔꯛꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯥꯡꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯩꯅ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯕꯒ ꯂꯩꯃꯔꯦꯟ ꯐꯝꯊꯣꯜ ꯍꯥꯞꯀꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯔꯤꯛ ꯂꯩꯃꯅ, "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ? ꯑꯁꯨꯛ ꯊꯋꯥꯏ ꯆꯥꯛꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ"꯫ ꯑꯁꯨꯝꯅ ꯍꯪꯉꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ, "ꯅꯪꯒꯤ ꯅꯧꯄꯥ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯂꯩꯃꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯅꯤꯡꯊꯧꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯄꯥꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯥꯔꯛꯄ ꯉꯥ ꯀꯣꯔꯤꯌꯥꯟ ꯄꯨꯝꯅꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯇꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯈꯤꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯂꯩꯃꯗꯤ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯈꯔꯅ ꯆꯥꯎꯔꯕ ꯉꯥ ꯀꯣꯔꯤꯌꯥꯜ ꯑꯃꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯥ ꯀꯣꯔꯤꯌꯥꯜ ꯑꯗꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯀꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯑꯃꯅ ꯉꯥ ꯀꯣꯔꯤꯌꯥꯜ ꯑꯗꯨꯕꯨ ꯃꯕꯨꯛ ꯂꯦꯟꯈꯥꯏꯗꯨꯅ ꯌꯦꯡꯕꯗ ꯊꯥꯔꯤꯛ ꯂꯩꯃꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯌꯥꯎꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯃꯅ ꯊꯥꯔꯤꯛ ꯂꯩꯃꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯕꯗꯤ ꯁꯤꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯃꯨꯛ ꯎꯅꯖꯕꯗ ꯍꯔꯥꯎꯗꯨꯅ ꯀꯨꯟꯁꯤꯟꯅꯗꯨꯅ ꯀꯞꯅꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯔꯤꯛ ꯂꯩꯃꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯌꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥꯔꯤꯛ ꯂꯩꯃ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯔꯤꯛ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯞꯇꯨꯅ ꯊꯥꯔꯤꯛ ꯂꯩꯃꯅ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯊꯥꯔꯤꯛ ꯂꯩꯃꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨꯅ ꯀꯣꯅꯨꯡꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯃꯥ ꯑꯗꯨꯗꯤ ꯃꯥꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯗꯨꯅ ꯃꯀꯣꯛ ꯃꯋꯨ ꯏꯐꯥ ꯐꯥꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯀꯧꯕꯤꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯄꯣꯛꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯦ, ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯜꯂꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯕꯤꯈꯤꯗꯦ꯫ ꯂꯩꯕꯒꯤ ꯃꯍꯨꯠ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝꯅ ꯃꯁꯝ ꯐꯣꯏꯔꯒ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨ ꯈꯨꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯝꯗ ꯑꯣꯏꯅ ꯂꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯜꯂꯨꯕꯤ ꯊꯥꯔꯤꯛ ꯂꯩꯃꯒꯤ ꯃꯃꯥ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯍꯦꯟꯅ ꯃꯊꯋꯥꯏ ꯑꯗꯨ ꯆꯥꯛꯇꯨꯅ ꯂꯩꯃꯟ ꯀꯥꯡꯗꯨꯅ ꯆꯥꯛꯅ ꯂꯦꯟꯈꯤꯔꯝꯃꯤ꯫